mayam buhan mongteda punsibe yumnam na taram oksari ngasi channel asina pisas ni gi makha tar episode 73 pudun laksari aina movie se pathok matam na soin kilan ki ba madi chithana do yor basu mayam nga piyo mayam na nuksi biduna channel asipusu like comment amadi subscribe to biram hajari aduga channel asibu lep leitana support to birabu singbusu haninga leitana thagat phongduksari pare do mayam movie rom da mai onsilasi mamang episode rani na black music tawduna agni betal bu kokthokkiba adu phaw mayam yeng bikri masigi matung taba episode mayam na kudul tamjari hauji ahan basin asida mayam punna breakfast sana batawri roki pavitra su mafam sida lag rokina tien pari bisi uraga somnana karino nang na pari dubo hain hangi rokina bidyana magi thangsi ulaga aisu tien asi upada kari gi yaroi toribno haina fagi tawri matam aduda pavitra na rani gi angang asi mafam sida leram masi thengnare pavitra na masi gi angang asi kanana mafam sida purak libno hain hari masdagi leri bisingna angang asi su leram masi loina uri masi ubada makoi ngakle aduga angang asi su mathanda mathakta paikhalakle Rani na angang asi mamana purak libani harakli Rani yungi mathakta lerim liba ase sudakar hoina su ure Rani mathakta gi makhada thorokle leribising asidi Rani da attack tawnaba sem saaduna leri Rani na makhoida kaidoba yawrabage aina hanba yumsida lakibdadi maharani lakpagumna opikibani aduga ngasina nakoigi nakutta thang ta trisun paiduna aingonda attack tawnaba tawribasibo nakoi kaya da honglamlaba hari sudakarna akoidi ahongba awonba karisu leite Rani akoidi nangi asengbase khanglabani aduga nahapu kanana thadok piraklibano yumsigi misakanana mabu thadokpaki haina hari manohana babujidi pisas ongrabani mangna Rani si thadok libaza la hari somnana nate babujidi sarang manungda fajinduna thamlibududi kamaina thadokpa ngamgudoribano bablina kanana thadoklibono pisas bibi asigi mama asibo hari matam aduda seka laktuna mangna thadoklibani harami mamangni sekan aranba amasu tawkibani handaksu sekana aranba amasu tawri sekan asumna tawribasida saungna sudakana hangna amu hanna aranba ama tawrabako mamangna nangna tawkiba aranba do sauninglabasu phathaduna nangbu ngakpikibani aduga seka hantak nangna tawribasidi punsi chupagi ngakpiba ngamloi kari marangino nangna fatraba papi asibu thadoklibase hari somnana aikoina puna isorgi mamangda Rani bu thadoktanabagi wasakibani aduga seka nangna asumna karigi tawribano sekana aina Rani bu thadokpa natte yum masigi mawosibu yum sida puduna lakpani mahak ase sanjit ki sunupini mapu magi masaga unanabagi aina yum masida purakpani maramdi karisu khangjadriba angang asibu mamadagi yamna lapna thamba haibase yamna sawa papa ma oribani aduna aina Rani ase thadoklibani nakoi punamaki papado aina kohalibani hari Rani kariguma ma ningsilakli Rani na sekada nang napamliba ado soidana thungani pavitra buloisan ba asta aisu nungai ga doribani aduna dharma masamli tawdaba yaroi aduna nahaki mating aingonda dakar oirakadi aduna seka nahak aigi misangda leigadra hangli sekana hoi haina mang ado nomli mamana sekada seka nang bungaurabra nang hariba adudi aikoi loina khangi angang asta myoi batangkai amadi akoi family gi isi yauribani haiduna angang asibu puduna yum masda laklibani aduga nahangna Rani bu karigi Rokina angang asida pisas tangkai amadi yauri maram asina angang asi yum asida thambadi pamkiti aduga pisas ni budi mafam asida lehenabo honaroi hari pavitrana ise Rani na nangwana soidana yanaba ama thamnaba honaramgan mahangna kariguma ama fangnaba honaribani nangbu sisinaribani ma asai oidaba ngangbani hari matamadu sekana aduga nangsu oidaba ngangba sigi maramda yamna khangdaine Rokina ise nang haning libase karino sekana ai haning libase aigi birase oidaba tawduna hatkibani maramdi aigi birase yamna thongna fabani aduga nakoidagi kamaina mahangna maithiriba pavitrana ise nangwon phawriba ado aisu khangi bi laikidaba asda nahak yamna nungairamo haiba adubu ise nangna khaliba bir adudi natti nanga maga life partner oige khaliba ado oithoktabani aranbani sekana sauna wai ase hanjan taraga ai yamna ware nakoi mayamna su aina kari pami pamde habse khangliba natra Rokina maram asina nangna pisasni bu thadokliba natra Rani na nungaitana maram asigi nati sekana ibu thadoklibagi maramdi sekana family sigi mari asi khangladuna family asiga nungsinana leiba pami aina nakoida mating pangbinabagi hajaki adubu kanamtana mating pangbikiti adubu sekana aigi mating pangbiki hari Pavitra Rani da nangi nasindagi adungma wahai haribase pakchati nangbu karamba matamdagi imung manunggi maramdagi khalaklibano nangdi imung manunggi maramda karisu khankidadaini Rani na nangna haribru summi Pavitra ai hana asumna khalamti adubu aigi saase lakadore khanglakpa ai ase mama oigadore khanglakpadagi ai ase yan honglabani aduga Pavitra nangna su haikidaini fatraba lambi adu thadokadabani afalaba lambi da sakadabani haiduna Pavitra aduda nangna di ain haiba wadu takibra karigumban hangna mafam asdagi salamlagadi mafam asda karisu toramloi aduga nangna su aikoida hanaba torokibani hari Rani na kaptuna maram asina nakoina aibu ukong fajinkibani matam kyam kure aina isaga sanjijiga lapna leminar ulibase aina fajana khalaba matung ai isane sabu hongdoklagi haibase khanjari Pavitra aihaksu nangumno oiba pami nakoi mayamda su hajari pisas digi punsi mahinga se thadoktuna yum masigi mautang khaima oiba pami nakoi naibu thajana bagi damak kudimak aina tawung ngamgani
ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯔꯥꯟꯕ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯔꯕꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯀꯥꯅꯤꯀꯥꯅ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯒꯗꯤ ꯆꯤꯅꯥꯄꯨꯔꯒꯤ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯏꯔꯨꯄꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯔꯣꯀꯤ ꯍꯣꯏ ꯋꯥ ꯇꯥꯟꯅꯔꯤ ꯔꯣꯀꯤꯅ ꯆꯤꯅꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯞ ꯇꯧꯖꯔꯨꯕꯁꯤꯡꯕꯨ ꯀꯣꯛꯍꯟꯅꯕꯒꯤ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯗꯦ ꯔꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯗꯥꯀꯔꯅ ꯀꯥꯅꯤꯀꯥ ꯔꯣꯀꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯔꯥꯅꯤꯕꯨ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯄꯪꯕ ꯇꯥꯒꯅꯤ ꯄꯕꯤꯇ꯭ꯔꯅ ꯑꯩꯅꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯤꯁꯥꯁꯅꯤꯒ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯟꯒꯠꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯥꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯕꯅꯤ ꯀꯥꯅꯤꯀꯥꯅ ꯃꯁꯤꯒꯤꯅꯤ ꯑꯩꯅ ꯆꯤꯅꯥꯄꯨꯔ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯕ ꯌꯥꯔꯣꯏ ꯄꯕꯤꯇ꯭ꯔꯅ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯁꯤ ꯐꯥꯖꯤꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯛꯂꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯅꯤ ꯍꯥꯏꯔꯤ ꯕꯥꯕ꯭ꯂꯤꯅ ꯁꯦꯈꯥꯕꯨ ꯑꯉꯥꯎ ꯍꯨꯏꯅꯒ ꯆꯤꯛꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯄꯤꯁꯥꯁꯅꯤꯕꯨ ꯊꯥꯗꯣꯛꯂꯤꯕꯁꯦ ꯔꯣꯀꯤꯅ ꯁꯣꯏꯗꯅ ꯔꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯔꯝꯒꯅꯤ ꯃꯤꯕꯨ ꯑꯄꯪꯕ ꯁꯤꯕ ꯍꯥꯏꯕꯁꯦ ꯔꯥꯅꯤꯒꯤꯗꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯥꯁꯤ ꯂꯩꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ ꯍꯥꯏꯔꯤ ꯀꯥꯅꯤꯀꯥꯅ ꯑꯁꯦꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕꯁꯤꯡꯒ ꯂꯥꯟ ꯇꯧꯔꯕꯗꯤ ꯂꯣꯏꯗꯕ ꯍꯥꯏꯕꯁꯦ ꯗꯦꯕꯁꯨꯔ ꯁꯪꯒꯝꯒꯨꯝꯅ ꯊꯣꯛꯂꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯃꯥꯌꯣꯛꯅꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯤꯁꯥꯁꯅꯤꯒ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯔꯥꯅꯤ ꯑꯁꯤ ꯍꯣꯡꯉꯤ ꯍꯣꯡꯗꯦ ꯍꯥꯏꯕꯁꯦ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯅ ꯂꯦꯞꯀꯅꯤ ꯔꯣꯀꯤꯅ ꯑꯩꯗꯤ ꯊꯥꯖꯧ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯤ ꯔꯥꯅꯤꯅ ꯀꯔꯤꯒꯤ ꯍꯣꯡꯕ ꯄꯥꯝꯂꯤꯕꯅꯣ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯄꯗ ꯌꯥꯔꯛꯂꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯆꯠꯅꯕꯒꯤ ꯑꯩꯍꯥꯛ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯅꯥꯄꯨꯔꯗ ꯆꯠꯂꯁꯤ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯦꯈꯥꯅ ꯃꯊꯛꯇꯒꯤ ꯂꯣꯏꯅ ꯎꯔꯤ ꯑꯁꯨꯝꯅ ꯔꯣꯀꯤ ꯍꯣꯏꯅꯁꯨ ꯆꯤꯅꯥꯄꯨꯔ ꯆꯠꯄꯁꯤꯗ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯖꯪꯒꯟꯗ ꯂꯥꯛꯂꯤ ꯔꯥꯅꯤ ꯃꯥꯒꯤ ꯃꯆꯥ ꯑꯁꯤ ꯕꯥꯁꯀꯦꯠ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤ ꯍꯧꯖꯤꯛ ꯆꯤꯅꯥꯄꯨꯔꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ ꯀꯥꯅꯤꯀꯥꯅ ꯑꯥꯗ ꯃꯩꯈꯨ ꯈꯨꯔꯣꯏꯕꯁꯤ ꯎꯔꯦꯗꯅ ꯃꯁꯤ ꯑꯃꯨꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯡꯗꯒꯤꯅꯤ ꯃꯩꯈꯨ ꯑꯁꯤ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗꯒꯤ ꯈꯨꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯌꯧꯕ ꯄꯥꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯒꯗꯧꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯒꯤ ꯁꯔꯨꯛ ꯄꯣꯂꯥꯡ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕꯕ꯭ꯂꯤ ꯃꯅꯣꯍꯔꯗ ꯀꯤꯔꯤ ꯕꯕ꯭ꯂꯤꯅ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯑꯔꯥꯟꯕ ꯑꯣꯏꯔꯤ ꯑꯩꯗꯤ ꯁꯣꯝꯅꯥ ꯕꯥꯕꯤ ꯍꯣꯏꯒ ꯂꯩꯍꯧꯔꯝꯕꯅ ꯐꯕꯅꯤ ꯃꯁꯤꯁꯤꯡꯁꯤ ꯎꯗꯅꯕ ꯍꯥꯏꯔꯤ ꯃꯅꯣꯍꯔꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤꯗꯥꯏꯅꯦ ꯆꯠꯂꯁꯤꯗꯅ ꯁꯨꯗꯥꯀꯔ ꯚꯌꯥ ꯍꯣꯏꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯗꯣ ꯕꯥꯕꯨꯖꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯁꯣꯝꯅꯥꯅ ꯁꯨꯗꯥꯀꯔꯗ ꯕꯥꯕꯨꯖꯤꯒꯤ ꯆꯥꯅꯕ ꯈꯔ ꯄꯤꯁꯤꯔ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔꯅ ꯁꯣꯝꯅꯥ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯕꯥꯕꯨꯖꯤ ꯑꯁꯤ ꯄꯤꯁꯥꯁ ꯎꯂꯕꯅꯤ ꯍꯥꯏꯕꯒ ꯁꯣꯝꯅꯥꯅ ꯕꯥꯕꯨꯖꯤꯗ ꯑꯁꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯍꯥꯏꯔꯤ ꯁꯨꯗꯥꯀꯔꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁꯦ ꯀꯔꯤꯝꯇ ꯆꯥꯕ ꯉꯝꯂꯔꯣꯏꯌꯦ ꯃꯍꯥꯛ ꯑꯁꯦ ꯃꯤ ꯅꯠꯇ꯭ꯔꯦ ꯁꯣꯝꯅꯥꯅ ꯁꯨꯗꯥꯀꯔꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯍꯦꯟꯖꯟꯅ ꯈꯜꯂꯨꯅꯨ ꯀꯥꯅꯤꯀꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯕꯥꯕꯨꯖꯤꯕꯨ ꯑꯃꯨꯛ ꯍꯜꯍꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯒꯅꯤ ꯁꯨꯗꯥꯀꯔꯅ ꯁꯣꯝꯅꯥ ꯅꯪ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯩꯉꯣꯟꯗꯁꯨ ꯊꯥꯖꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯅ ꯕꯥꯕꯨꯖꯤꯕꯨ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯔꯒ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯕꯥꯕꯨꯖꯤꯅ ꯁꯨꯗꯥꯀꯔꯕꯨ ꯂꯥꯎꯗꯨꯅ ꯀꯧꯔꯤ ꯑꯗꯨꯒ ꯃꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤ ꯁꯨꯗꯥꯀꯔ ꯍꯣꯏꯅꯁꯨ ꯎꯔꯦ ꯁꯣꯝꯗꯅ ꯀꯥꯅꯤꯀꯥꯅ ꯍꯥꯟꯅꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯐꯠꯇ꯭ꯔꯕ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯑꯗꯨ ꯊꯥꯗꯣꯛꯅꯕꯒꯤ ꯃꯁꯥ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯖꯈꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯅ ꯄ꯭ꯔꯨꯞꯅꯤ ꯔꯥꯅꯤꯅ ꯑꯩ ꯈꯪꯉꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯅꯍꯥꯛꯅ ꯆꯤꯡꯅꯔꯤꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯊꯥꯡꯖꯤꯟꯕ ꯈꯣꯡꯊꯥꯡꯗꯤ ꯑꯃꯨꯛ ꯍꯟꯗꯣꯛꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯠꯀꯤ ꯃꯩ ꯑꯁꯤꯗ ꯏꯔꯨꯛꯀꯅꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯁꯦꯈꯥꯅ ꯔꯥꯅꯤꯗ ꯋꯥꯔꯤ ꯁꯥꯔꯤ ꯁꯦꯈꯥꯅ ꯔꯥꯅꯤꯗ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯖꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯐ꯭ꯂꯦꯟ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤ ꯔꯥꯅꯤꯅ ꯄ꯭ꯂꯥꯟꯒꯤꯗꯃꯛꯇ ꯈꯟꯒꯅꯨ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔ ꯂꯩꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯈꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯤ ꯁꯦꯈꯥꯅ ꯑꯗꯨꯝꯅ ꯇꯥꯛꯄꯗꯤ ꯅꯪ ꯍꯥꯟꯅꯗꯒꯤ ꯃꯥꯁꯤꯅ ꯀꯔꯥꯏꯗ ꯅꯪꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯄꯨꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯔꯥꯅꯤꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯜꯂꯦ ꯈꯟꯗꯨꯅ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯄꯤꯁꯥꯁꯅꯤꯗꯤ ꯌꯦꯛꯅꯕꯗꯒꯤ ꯈꯣꯡꯀꯥꯞ 10 ꯃꯥꯡꯖꯤꯟ ꯊꯥꯔꯤꯕꯅꯤ ꯈꯪꯂꯦꯗꯅ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯄꯕꯤꯇ꯭ꯔꯅ ꯀꯥꯅꯤꯀꯥꯗ ꯃꯥꯁꯤ ꯄꯤꯁꯥꯁ ꯍꯛꯆꯥꯡꯗ ꯃꯩ ꯆꯥꯛꯇ꯭ꯔꯒ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗ ꯂꯨꯞꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯃꯁꯤꯅ ꯀꯔꯤꯕꯨ ꯊꯣꯛꯍꯟꯒꯗꯒꯦ ꯀꯥꯅꯤꯀꯥꯅ ꯄꯤꯀꯨ ꯃꯩ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯃꯩꯅꯤ ꯃꯁꯤꯗꯕꯨ ꯂꯨꯈ꯭ꯔꯕꯗꯤ ꯇꯧꯖꯔꯨꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯀꯣꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯂꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯌꯧꯒꯗꯧꯔꯦ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯂꯥꯛꯄꯗ ꯇꯨꯁꯟꯒꯦ ꯇꯧꯕꯗꯒꯤ ꯁꯟꯆꯤꯠꯇ ꯊꯦꯡꯖꯤꯜꯂꯦ ꯁꯟꯆꯤꯠꯅ ꯔꯥꯅꯤꯕꯨ ꯉꯥꯛꯄꯤꯔꯤ ꯔꯥꯅꯤꯅ ꯊꯦꯡꯛ ꯌꯨ ꯁꯟꯆꯤꯠꯖꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯟꯆꯤꯠꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯥꯠ ꯑꯁꯤꯒꯤ ꯃꯌꯥ ꯌꯧꯔꯦ ꯀꯥꯅꯤꯀꯥꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯥꯛꯂꯤ ꯔꯥꯅꯤ ꯅꯪꯅ ꯍꯣꯡꯂꯦ ꯈꯟꯗꯨꯅ ꯈꯣꯡꯐꯝ ꯍꯟꯗꯨꯅ ꯆꯠꯂꯣꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯎꯠꯂꯨ ꯃꯩ ꯑꯁꯤꯗ ꯂꯨꯞꯄꯣ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯣ ꯍꯥꯏꯔꯤ ꯔꯥꯅꯤꯅ ꯁꯟꯆꯤꯠꯖꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯉꯥꯡ ꯑꯁꯤꯗ ꯄꯤꯁꯥꯁ ꯏ ꯌꯥꯎꯔꯤꯕ ꯑꯁꯤꯁꯨ ꯂꯣꯏꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯏꯃꯥ ꯏꯆꯥ ꯂꯥꯛꯄꯗꯗꯤ ꯃꯤ ꯑꯣꯟꯗꯨꯅ ꯂꯥꯛꯂꯅꯤ ꯅꯈꯣꯏꯒꯨꯝꯅ ꯃꯤꯑꯣꯏꯕ ꯑꯣꯏꯔꯅꯤ ꯍꯥꯏꯔꯒ ꯔꯥꯅꯤ ꯃꯁꯥꯒ ꯄꯨꯟꯅ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯊꯈ꯭ꯔꯦ ꯀꯥꯅꯤꯀꯥꯅ ꯃꯁꯤꯒꯤ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗ ꯈꯣꯡꯕꯨ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯃꯥꯅ ꯐꯕ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯔꯥꯅꯤ ꯂꯨꯞꯈꯤꯕꯒ ꯁꯦꯀꯦꯟ ꯍꯨꯝꯐꯨ ꯃꯩ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯒꯗꯤ ꯃꯍꯥꯛ ꯁꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯁꯤꯒ ꯄꯨꯟꯅ ꯃꯩꯒꯤ ꯄꯥꯠ ꯑꯁꯤꯗ ꯂꯨꯞꯈ꯭ꯔꯦ
ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯅꯍꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ